Ahan Bada Maru Eva Pau. Hayangdagi Honga Pangtokadariba Manipur Sangai Festival 2025 ki curtain raiser ki thoram Sangai ki Phongna Phumoliba Kaibul Lamjau da Pangtokre. IDP Singh Masa ki Mayumda Hanjil Hallu National Highway Singh the Free Movement Lehellu Aduga Sangai Festival Pangtok Uhaiban Chingba Kholau Kayaga Loinena IDP Singh na Pak Sana Wakan Mifam Kre. Amadi Sangai Festival Pangtok Matang Chadri Pangtok Payaroi Hairaduna IDP Singh na Hapta Kangjebungda Thomjin Naba Honarakpada Security Personnel Singha Kanma Mongda Mukna Kre. Kuramjari ISCOM News Miang Tabir Pumna Maku Ahan Maktada Suraj Khongban Tabam Nataram Okchari Hauzek Mapung Oiba Pau Hayangdagi Pangthokpa Hogadoriba Manipur Sangai Festival ge curtain raiser gi thoram ngasi thangai gi pokna pham oriba Kaibul Lamjau da Pangthokre thoram duda SP Bisnupurti A Sankardev ADM Bisnupurti Opendro 8 Battalion CRPF Commandant Tamadi Makok Thongbo official Singh Su Saru Yakhi thoram du Haudringaida Chandpur ground gi hauraga Kaibul Makha Lekai ground phawba Ima Singhi Oiba Sangai Run Amasu SP Bisnupurti A Sankardev na lamthaduna Chelaklaba matung da Kaibul Lamjau Makha Lekai ground da lamthung pham oi khilonina curtain raiser gi thoram duda Saru Yakhi thoram ga mari leinana puja elangbamna phongdokhibada kumja lising amaga chamapal yangkhai adubaida mutkhre haina khanaruraba malemgi atei mafamda phangdaba sangai asi khara amuk thengnabada gi Madu Forest Department Tanatana Kaibul Lamjau gi praja miyamna yamna kanna ngak senduna honabadagi ngasidi sangai gi masing asi chani ga yangkhai rom yobungamle masigi damak lamdam sigi mayam asi thagat ningai ni amadi makha tana sangai ngak senba kanminnaba mathau tari malemgi atei mafamda sangai asi phangdaba aduga malemgi atei mafamda phangdaba Atau Bufumdi Asida Ladiba Malemgi Ate Mafamda Laitaba Tanglaba Sangai Asi Laibana Kaibul Lamjau Asi Maming Chatpana Tourist Spot Amasu Oribani Masi Malemda Ikoibu Sagtak Riba Sangai Kanbaga Loinana Hena Chaukat Naba Honaragati Lamdam Sigi Senmit Lon Pagat Hanbangam Gani Sangai Asi Kaibuldagi Haurakpa Oibana Sangai Festival Asi Lakadoriba Chahi Singdadi Kaibul Lamjau Dagi Haudok Naba Tourism Department da Haizaragani Haiki Ngasigi curtain raiser ge thoramadida sangai gi saktam mamangda mairat chukhatuna miyamna punna taibang sembi ba mapugi mafamda khurumlaba matungda nat ki jago isai kaya amadi costume amadi fashion designer textile show amasu utke Thoramama Pangthokpada Mapan Lamdamdagi writers, authors, artists mayam lae ado aina Kaibul Lamjau National Park pubada moi amna harawe have this aina unique oiba mafam se hana khangamde Manipur se moina ayam bakandadi Manipur se lakpa ki jai law and order situation phatte khotte habagi kizaram bado la akandadi mayam amna akhawi praja singh Manipur gi praja singh di yamna hospitable oi anauba guest lakpa kanda yam phajana treat to be khotle na yamna appreciation show tawre ado khoigi sigi mi atopa lamdamdagi lakpada appreciation to show to biba moigi phanaba khotna biba habisi yamna maru ne khoina mayam guest pu phajana to biragadi mi hanjan su lakningani adu mi atopa su puraga lakningani adugi khoigi state ki tourism chokhat pa hai se khoi mayam gi hena livelihood su generate tawraktaini mayam gi paisa hena thopo raktaini adugi yamna maru banina khoigi Manipur gi tourism potential se yamna leibanina akhoina sigi se manghal loidabani akoi punna hotna menaraga akoi gi income su generate tauba economy su revive tauba da akoi tourism na yamna maru oiba role ama lokhat ka dawri banina akoi mayam punna hotna menaraga Shantipuraga akoi tourism se hena develop tauminna si na hairaga sigi matangda loisenjarage Nakalamaromda Lamdam Masida
Sangai Festival Pangthok number Thorang Liba Sige Mayokta Tongan ba Relief Camp Talariba IDP Sing na Wakat Mifam Chathakre Komza Lising Ani Kolhumdoi Me Ahumdagi Hauraga Lamdamasi da Tholak Kiba Irang Asina Maram Oiraga Masagi Mayum Makai Thadok Lamnaga Tongan Mambafam da Hang Liba Relief Camp Sing da Changja from Lauduna Ladiba IDP Sing na Chathakiba Wakat Mifam Sing Adida Manipur Miyamna Hauzek Sangai Festival Pangthokpa Pamde IDP Sing Masagi Mayumda Hanba Pami PR Lenga ki Achievement Sangai Festival na Utpa Ikhoy Yaningde Highway Free Movement Ohelu Aduga Sangai Festival Pangthok O No Peace No Sangai Festival Amadi We IDPs boycott Sangai Festival Haiban Chingba placard kaya susazinaki ngasigi tongan ba mafam singda chathakiba wakat mifam aduga mari leinana paumi singa unaba amada IDP kaya na haikibada IDP singna lenga ki mafamda haijakiba sing adubu thabak oina chatharakpagi mahut makhoina IDP sing asibu yana ba khara charaga sum hingu haibagi fiba mamada lakle haibayai masigi mathakta IDP singbu masagi mayumda Hanjil Hannaba Thorang Paikhat Lakpagi Mahutta Sangai Festival Pangthok Naba Thorang Lakliba Si Tasengna Laibak Thiba Mani Lamdam Masida Tholakliba Irang Asina Maram Oiraga Relief Camp Singda Chahi Ani Hena Awaba Kaya Mayok Naduna Leiriba Singi Karimata Khanbi de Haibasi Lengakna Paikhat Liba Thabak Asina Mayek Singna Takli Asigumba Lengaki Thorang Asi IDP Singna Yaba Ngamloi Amadi IDP Sing Asibu Masagi Mayumda Hanjil Hanba Ngamdriba Phawbudi Sangai Festival Asi Pangthokpa yaroi haiba wafam sing phongdokna rakhi IDP sing na chathakiba mass protest asida lamboi khongnang khong langol game village akam part amadi khabai soina chingba mafam singda leiriba relief camp singda park sana wakat mifam chathaki Sangai Festival Pangthok Toribasi yes I understand Tourism promote tawbani haba I khangje adubu mayamna khangbiu tourism gi artha isi karino Manipur tourism promote tawba haibasi Manipur hariba leibasibu ingtap peace lerba matamda tawgadaba thabakneba si akhoi gi IDP singsibu nakana thamlaga IDP singsigi pukning pelhanabani haibagi mohongda IDP sing na saba polam sing gift oina pigani or yes food stall da free food stall phamagudi magda free of course the phaman gani Sumaina hairaga ikhoisibu phagi ta haliba karigino khoisibu phagi raba sumaina hairaga IDP singsibu apang basibi ganu government ki maikai dagi shu ikhoigi aningba apamba se chap chana tawraba matungda Sangai Festival tawbiu tourism promote tawbiu ikhoisu promote tawjege se hairaga lasinjege hauji ki leiriba waroi sinje poroktana Sangai Festival sidi mathang chei tawsu yai Manipur government na IDP singi damakta lokaliba khongthang di kalimata mayima kai hanjanbagi wa di kaimta khanna bidraga ngasi akhoi mafam sida Sangai Festival ne hena saungna lumna lorpa akhoi gi chaiba maisi budi akhoi na chaiba akhoi na nungai ta basidi moi myam na amta khanbida ba ngasi akhoi na mafam sida lerakpada adu imati akhoi awa haibadu mayok naiba adu sahi ani makhai hena akhoi awa bagi asok yamna mayok nai ngai sida Sangai Festival na IDP sida hena lumna logbi braba tampakta lebiri bi silinaw sina so akhoi gi damta mateng pangduna ta sulai hanaki Sangai Festival ne so hanna pangbiri haraga akhoi na IDP sina jadinga leibu khungthang sida amhona sagatpiu aduki mati akhoi wana leiba si obitana sarkar sina yengbiba mieng se akhoi aduki mati pente aduki mati nungai jate adana matam khode makta akhoi bu free ohan view free movement ohan view santi propio akhoi isagi lamjingje Manipur parjama oina akhoi Manipur masama oina ngasi isagi lamdam sida isana refugee amagumna hinge akhoi aduki mati tole aduki mati wari akhoi hoji akhoi haifam khangdana hoji akhoi wari bani akhoi na wari ba se Manipur paja punama tapakta leiba chu chingda leiba chu samane hoji kari gumi ama ba akhoi da free ai ba to amata oidri bani aduna hoji sarkar na naphuda sachon pai ri bani na akhoi na budi kari budi ngamogani akhoi di relief camp da leija bani upai leija bani ingui kai thalo tana la bani iro isa punama migi oi hora bani ipirong ka sule jabana ta bani na bangal leija de hak leija de yamna to na hingjara bani akhoi di asigo matam asida sarkar na lepne na lepira bani na akhoi di kariso pai leija bani na mayamna parja mayamna Manipur da laiba parja mayam sina amata oina Sangai Festival ase yengba lakbigano hal kano tawbigano saruk yabigano haina haijari
Manipur Lengakna Hayangdagi Holduna Palace Compound Leba Hapta Kangjebungda Sangai Festival 2025 Pakthong Taba Thorang Liba Sigi Mayokta Yaning Taba Phongdok to Nangasi Tongan Ba Relief Camp Singda Leba IDP Kayana Wakat Mifam Chathakraba Matung Maikai Kayadagi Yamlaba IDP Sing Yauna Kokomigi Thomi Singna Hapta Kangjebung Tamna Sangai Festival Pangthok Payare Haidana Thomjin Kre Tampaki Tongan Ba Mafam da Hang Liba Relief Camp Singda Changza from Lauduna Ladiba IDP Kayana Changsin Kiba Khongjang Ajuda Manipur Police RAF Amadi BSF ki personal singna Lambida Thatnaba Honarakpada Nakalani ki Marakta Chawna Muknaba Thoki Police ki Maikai dege tear gas Amadi smoke shell sing Kaptuna Iho Adubu Laksin Naba Honabada Miyoi Khara Asokapan Nangki Panbay Abadi Ing Kumjali Sing Ani Kulhumdagi Me Ahumdagi Lamdam Masida Tholakiba Irang Namaram Oiraga Relief Camp Singda Changza from Lauduna Ladiba IDP Sing Amadi Kokomina Sangai Festival Asibo boycott Togani Haina Lautok Rabasu Hauzek Paliba PR Lengagna Namfuda Pangthok Naba Thorang Chatharak Pana Maram Oiraga IDP Singna Paksana Wakat Mifam Pambagi Warip Asi Laukibani PR Lengak Amadi State Administration Sangai Festival Pangthokadoriba Sigi Mayokta Ngasi Coordinating Committee on Manipur Integrity Kokomi Internally Displaced Persons IDP Singamadi Miyam Galunena Changsin Kiba Democratic Oiba Khongjangda Security Force Signature Kiba Kahinba Thongda Miyoi Khara Asokapan Nang Kibadu Awang Bathakta Kandem Tawi Haina Kokomi Convener Kuraiza Mathobana Thadorok Cherol Amada Fungdorakli Cherol Asina Makha Tarjuna Hanadagi Awaba Mayok Nari IDP Singamadi Democratic Oiba Khongjang Aduda Saruk Yakhibi Nupi Singda Asigumba Kahenba Thong Chathakiba Si Democratic Oiba Society Amada Chatnaba Yaroi Thodok Asida Kokomagi IPR Convener Laikhuram Jayanta Amadi Committee Asigi Active Volunteer Samurai Latpam Devdattada Security Personnel Singna Kutharakiba Thawong Kandem Tawi Miyoi Ba Amagi Fundamental Rights Tagi Festival Pangthok Pana Hena Lumna Laurokpa Thawong Asi Yaningde State Asida Makhal Amatagi Celebration Pangthok Tringaida Fundamental Right Ama Oriba Freedom of Movement IDP Sing Masa Masagi Yumda Hanzil Hanba Tangdu Laitaba Hanzil Hanba Amadi Miyamgi Kholau Namthadaba Hairiba Demand Sing Asi Hana Panghangadabani Hairi Loinana Hayeng Festival Hogdokani Hairiba Sida Miyamna Aikoi Sangai Festival 2025 Saruk Yaroi Sangai Festival Pangthok Tringai Mamangda Aikoi Fundamental Right Hana Panghalu Haiba Kholau Loinana Park Sana Wakat Mifam Pambiyu Haina Apil Torakli Nakalamuromda Athingba Kayagi Marakta Hayangdagi Haugadoriba Manipur Sangai Festival 2025 ki opening ceremony Pangthok Nabagi Damakta Hapta Kangjebungda Leba Bhagat Chandra Open Air Theatre Bota Sem Sabaloikre Masiga Iroinana Manipur Police Department na Asoy Angam Thoktanaba Kanna Senabagi Saktam Su Uba Phangli Hayeng Hogdokpa Numita Jawaharlal Nehru Manipur Dance Academy ki Mahiroi Singna Utkadaba Performance Su Rehearsal Tawkre Lakliba November Kuntra Phawba Numitara ni Chupna Pangthokadaba Manipur Sangai Festival Asida Bhagat Chandra Open Air Theatre da Makhal Kayagi Thoram Pareng Sing Pangthokadaba Pangthok Padanatana, Khoman Lampak Sports Complex, the Indigenous and Adventure Sports Program, Ibo Yama Sumang Lila Sanglenda, Sumang Lila Amadi Loktak Pat, the traditional fishing performance na Chingba, Thoram Kayasu, Pangthokadori. Cooperative Society Chowkhat Labadi Manipur gi Summit Lon Phagat Hanbangam Gani Haina Institute of Cooperative Management Imphal Director Dr. K.H. Ramanandana Fongdorakli
Wafam asi cooperative as vehicles for Atmanirbhar Bharat haiba hiramda tha asigi tang tara mari dagi hauduna chayol ama chupna tongan mafamda chatharakliba humdraga nithoi suba All India Cooperative Week celebration ngasi lamphel pata leiba Institute of Cooperative Management Imphal gi campus ta pangthokiba loisinbagi thoram aduga mari leinana paumi singa unaba amada mahakna phongdokhibani mahakna makha taraduna cooperative chawkhat hallaba matam data Manipur gi senmitron asi phagat hanba ngamgani amadi Manipur asi wata padaba lamdam ama haibadu ohenba yai masida natana miyam gi hainabigi hingnabagi lambi piba ngamgani haibagi thajabasu lei loinana rural area sibu chawkhat hanbada cooperative asisu yamna maru oiribani amadi miyam gi oiba senmitlol phagat hanba nomana traga nomadi cooperative asina chawna mateng panglagani adubo cooperative asi atai state singa yengnaruba matamda Manipurna fibam khara sothana leiri haiba yai maramaduna cooperative asibu chawkhat hananaba honabada miyamna su saugatpiyu haina su phongdokhi Amaromda Manipur Lenga ki Department of Cooperative amadi Manipur State Cooperative Union ga kusam naduna lamphel pata leiba Institute of Cooperative Management Imphal gi campus ta pangthokiba humphudra nithoi suba All India Cooperative Week loisinbagi thoramadida Central Agricultural University lamphel pat ki Dean of Food Technology Dr. N.G. Iboyaima Cooperative Societies Government of Manipur gi Registrar Waikhom Ibhol Singh Manipur State Cooperative Union Lamphel gi President L. Tompisak Anand Gujarat ki Board of Member Zina Posangbam Manipur State Cooperative Bank Limited Imphal gi President P. Ranjit Manipur Women's Cooperative Bank Limited Imphal gi Chairperson K. Monorama Imphal Urban Cooperative Bank Limited Imphal gi President Yumnam Kumar Manipur State Cooperative Union Lamphel gi Managing Body gi Member S.H. Hemanta amadi Institute of Cooperative Management Imphal gi Director Dr. K.H. Ramananda Bina Maruoiba Mithunglen Singh oina sarugyakhi ngasi gi thoram adugi manung channa cooperative ka mari leinana tongan ba award fanglaba miyoi kayada mana mathum singh yenthokduna ikai khumnaba sutki Institute sing government department sing lady sing dain hajing ning bati makoi se maximum support PC aduga cooperative tauba kangbu su pungning changna thawai yauna with dedication transparency ya maru oi aduna stakeholder khuding magna haiba sing se niyom sing cooperative principle se chalakanda cooperative soidana chawhalakani aduga chawkhatabusi ade Manipur ko inati Manipur se aduk chenmi londa aduk imati ware jat bijat ki irang leibanina jat khina bagi irang mamang chahi ni thokre aduna socio economic se ai adum ai hajage collapse tawre adu orgadi the only way through which we can come out of this situation is self-help group and the cooperative movement. Kunai asigi yumban lambida phattaba mayai kaban nisha kaya sajanabana nupi singbu otpal nei bibata natana hatok pibana chingba thodok kaya itattatana thoklakliba asi thoktananaba aikhoigi kunai rongi amadi yumban longi lamda miyamna hena khangnaba honnaba mathau tarakli haina Peace Committee Kangleipak Manipur PCKM gi advisor RK Sanayamana phongdorakle wafam asi ngasi PCKM gi president KH Rajesh amadi atai thomi singyauna kumbi Setupur mamanglikayda tha asigi tang mapalda laibak thiba thodok amada nupa mayumda thauri yanduna laikhidrabi soibam ningol moirang them ongbi ichan atopa ming amusana chahi kunmari gi mapamda leihoriba apikpa angang nupa macha ani amadi imung manungda PCKM na angamba selgi tengbang khusin nabagi loinana imung manungi awabada saru yaraduna mahakna haikibada asigumba yamna tamthiba thokhaningdaba thodok sing asi matungda amuk hanna thoktanaba lamdam asigi oina maikai ihau ama sagatpa nupa amadi nupi khunai animak punna wari sanaduna wakhal taminaba mathau tai haiki nakalamromda PCKM gi president KH Rajesh na haikibada lakliba tangkuni thoida pangthokadoriba amusana gi lana thoramasida mateng oinanaba amadi leihoriba angang anigi tungi punsirol gi khanduna PKCM na JAC da angamba mateng khara piba lakpani haiki panba yabadi soibam ningol amusna asi mahaki mapuroiba M Naucha chahi 38 kumbi Setupur mamanglikay da leibagi
yumda yamna chingnaningai oiba mawongda thauri yanduna tha asigi tang mapalda siduna leiram khibani thodok aduna maram oiraga mahakki mapuroiba M Naucha police na phagat khibasu lekhrabani Imphal East के खुंद्राकपम Assembly Constituency के मनुंग चनबा पांगई द लेबा सैनिक स्कूल इम्फाल की क्लास 12 तमलिबा महिरोई सिंह की पासिंग आउट पैरेड की थौरम से स्कूल की पैरेड ग्राउंड द पांगथुखरे पासिंग आउट पैरेड की थौरम सिदा 57 माउंटेन डिवीजन के GOC मेजर जनरल SS कार्तिकियाना अथोब मिथुंग ओइना सरुक याखी थौरम की मपुंग ओइबा सरुकता स्कूल की तोंगान तोंगानबा कॉन्टिंजेंट सिंगना मार्च पास चटखिबगा लोनेना मेजर जनरल SS कार्तिकियाना सैल्यूट ओखी सैल्यूट ओकपा लोइरबा मतुंगदा अथोब मिथुंग ओइखिबा मेजर जनरल SS कार्तिकियाना महिरोई सिंगदा प्राइज कयासु यंथोखी मसिदा नत्तना थौरम असिगे खुदोंग चाबा लौदुना स्कूल की अर्जन सिंह हॉलदा LBA की 83 सुबा मिफम अमसु पांगथोखी फौबई मई थाबा हाइबसी मियोइबना मियोइबदा चथबा ख्वाइदगी चावबा सिंगनबा अमनी असिगुम्बा थवोंग असि ख्वाइदगी तौहैदबा थबक अमनी कुम अमगी चाननबा यामना वाना होटनदुना लौ खाउरगा लौबुक्ता पैदुना थंबा फौबई मई थारिबा सिंग मरी लेनबा सिंगना फारगा चेराक पिफम थोई हाइना लाइक माइंडेड ग्रुप LMG मणिपुर की सेक्रेटरी अजित सोरोखाइबमना फोंगदोखरे वाफम असी हौखिबा नवंबर की तांग 13 की नुमिदांगदा सखंगदबा सिंगना फौबई मई थादोक पिरमबदगी अवाफमदा तारिबा चही humphudra सुरबी मपुरोइबा लेखिद्रबा नाबराम निंगोल कायन पाइबम ओंबी खोमेगी मफमदा लुपा लिसिंग 10 की मतेंग पांगबा चटपगी खोंगचदमदा महाकना फोंगदोखिबनी ngasi tengbang khongchata duda group asigi advisory board member Sobita Mongjamna luchingkhi khongchata duda group asigi secretary Ojit Sorokhaibam publicity secretary Rakesh Naurem treasurer Kunjeshwar Mangsatabam assistant secretary Surendra Ningombam amadi Surjit Ngangom PK Huirongbam Boinau Maibam Sanatombana chingba maru oiba member kayana saruk yakhi phaubai mai thadok pirambadagi awafamda tahorabi कायन पाइबम खोमई लाइरेन सजिक अवांग लेकाइदा पोगलक चावरक लगा खुंबोंगदा मयुम पानबनी महाकी पोंगनफम लाइरेन सजिकता लेबा मियोय अमदगी लौ मराक अमा चही कुनगी ममांगदगी लौसाल ओइना उदुना लाखिबनी नोमगी सुजा नोमजरगा हिंगलिबा मपुरोइबसु काइनख्रबी अहल ओइरबी इमा असिना महाकी लौफमदा पैदुना थमलंबा फौबै मै थादोक पिरंबदगी थमोय सोकना कपलगा पाउदम्बगी वीडियो अमा सोशल मीडिया दा वायरल ओइरकपदगी लाइक माइंडेड ग्रुप LMG की मिहुत कांगबु अमना लुपा लिसिंग 10 की तेंगबांग असि पांगखिबनी तेंगबांग खोंगचद दुगा मरी लेनना ग्रुप असि की सेक्रेटरी अजित सोरोखाइबम न मखा ताना फोंगदोखिबदा चही खरगी ममांगदगी फौबै मै थादोक लंबगी थौदोक असि थोरकली LMG नसु असिगुम्बा थौदोक असिदा अवाब ताहौरब सिंगदा लेप्तना मतेंग पांगदुना लाकली लेबाक मियामदा LMG ना अपील तौजनिंगबदि अखोय मियोयबगी मरक्ता असिगुम्बा तौहैदबा फत्तबा थबक असिदा थवाई यावबा कया थोरकली हायरदुना अखोय इसा इसागी लौफमदा पैदुना थमलिबा फौबै सिंग ngak senba oina ahing yarek piyu haina apil tawki Ziri News Network JNN के कुमाथोरक सुबह मपो कुमन थोरम Ziri News Network Committee JNNC ना सिंधना जिरीबाम की बाबूपुरादा लेबा JNN Conference Hall द मपुंग फाना पांगथोखरे थोरम अदुदा Ziri News Network Committee JNNC के प्रेसिडेंट Seram Herajit Singh, Manipuri Youth Front Assam MYFA के प्रेसिडेंट TH Brozen Singh, अपुन बजिरी बामेरा पाइबी AJMP के प्रेसिडेंट S सुशीला देवी अमदी Women Association for Socio-Economic Development WASET के प्रेसिडेंट N Nivarani देवी ना प्रेसिडियम मेंबर सिंह ओइना सरुग्यादुना थरम पांगथोखी JNN की एंकर ओइरंबी लेखिद्रबी युमखाइबम सुरमिलागी मफमदा इकाई खुमनबा उतना साइलेंट ऑब्जर्व तौखी Ziri News Network के फाउंडर M Romeo Singh ना वेलकम एड्रेस कम की नोट पीखी महाक ना हाइखिबदा मणिपुर स्टेट असिदा मीडिया ना लौरिबा रोल अमदे मीडिया ना तौजरिबा मथौदा हेना मरिक चुमना खंगहनलबा CSOs
singna hena chaukhatpa amadi afaba lamdam ama sembada hena khumang chauksingani haiki CSO singna karamna media singa afaba mari thamgani amadi loinagani haiba awareness pibasu mathau tai hairaduna CH chaukhatpa amadi honglakliba malemgi khongchet asida CSO singnasu hanigi ariba thabak thoram sing afaba achumba romda semdoktuna hena afaba khongthangda matam oire haina wafamsu phongdoki thoramgi makha tarakpada jiri bamgi amata ngairba news channel JNN gi anchor oirambi laikhidrabi yumkhaibam shurmilagi machanupi y langlenda khudol pot amadi sel oina lupa lising ahum su pi kilonena CSOs GNN gi staff singda khudol pi dunai kai khumnaki invitees amadi president members singna JNN na miyam gi tawriba thabakpu thagat ki amasung tung koina miyam gi seva tawbo oresnu haina phongdok naki matungda gulam chat children home pachauda chatuna t-shirt exercise khata pen pencil na chingba potlam sing khudol tamki loisilakpada maru oiba pau amuk hana hayengdagi hona pangthokadoriba Manipur Sangai Festival 2025 ki curtain raiser gi thoram sangai gi pokna pamoriba kaibul lamjauda pangthokre IDP sing masa masa gi mayumda hanjil hallu national highway sing da free movement le hallu aduga sangai festival pangtho u haibana chingba kholau kaya ga loinana IDP sing na pak sana wakat mu kampham kre amadi sangai festival pangthokpa matang chadri pangthokpa yaroi hairatuna IDP sing na hatta kangjebungda thomjin na bahona rakpada security personnel sing ga akan bamong da mukna kre Howziki on the ISCOM news na pizo Manipuri pau mathang solution jari meng tabiri pa singba amuk kahana khurumjari